Lady lagi mẹ. Lady lagi. Ôi, thằng đó. Thằng đó. Thôi, hô hô. Hô. Chỉ lên làm thôi. Cái gì đấy? Dùng cái gì dùng hàng gì đấy? Lại dùng cái gì thằng đó. Hai mẹ người chị horen nungdangse video am khangnam jaruge tawne mafam se sumana koina koi sai gi halaman singda hadi ko kitang adu mafam de gi maram da khangba hansing da aina hangjare mafam de kaman to mafam no na hang makanda mi mamang da kitang alingai ngat madam da ko adi mi si sigra matungda magi mafam da keno thaina u gumba hadi khonang gumna nam thaina adu gumba khonang thagi ba khonang do adu mafam da ne ko hajik sa doisa khonangse adi laipung oina su lei haiba ko adi khonang do laipung oina thamaga thagi bu khonang ne haiba ko mai mongpham ne ko adu do ma phung gi mafam do ne ba adu mafam do charaga horen ke to edu yemina se do video se aina tasina hakan de aise comedy video namja gana youtube se torok pane youtube torok se comedy video namja ga torok se adi ko santar adi koina nonguma taba adagi video namba yataba matamda nungdangda ko santar hak satpaduda adi mayamna aduki matik support tobiri adugi damakta thagajari dumana support tobirakpodo adudagi aise go santar video se tasena comedy video namamadi go santar video ena nama chattorabra kiram tore hoi asini soge ado adu mafamdo chatlage tawne buko ngasi ja horen nungdang se pung horen nungdang khara pung koi ahum jagani ko koi ahum ngangna logre ꯆꯠꯂꯁꯦꯅ ꯌꯥꯅ ꯂꯩꯔꯦ ꯍꯣꯔꯦꯟ ꯄꯨꯡ 12 ꯑꯗꯥꯏꯗ ꯊꯣꯛꯀꯗꯧꯕꯅꯦꯕꯀꯣ 12 ꯑꯗꯥꯏꯗ ꯊꯣꯛꯑꯒ 12 ꯃꯈꯥꯏ ꯑꯗꯥꯏꯗꯗꯤ ꯌꯧꯗꯧꯗꯤ ꯃꯥꯜꯂꯦꯕꯀꯣ ꯃꯐꯝꯗꯣ ꯀꯩꯁꯨ ꯂꯥꯞꯄꯕꯨꯗꯤ ꯑꯣꯏꯗꯦ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝꯁꯤꯗꯒꯤ ꯑꯗꯣ ꯆꯠꯂꯒ ꯀꯩꯀꯩ ꯇꯧꯔꯒꯁꯨ ꯌꯦꯡꯃꯤꯟꯅꯔꯁꯦ ꯑꯗꯣ ꯕꯦꯛꯒ꯭ꯔꯥꯎꯟ ꯃ꯭ꯌꯨꯖꯤꯛꯁꯦ ꯃꯌꯥꯝꯅ ꯍꯥꯞꯄꯤꯔꯛꯀꯅꯣ ꯍꯥꯏꯕꯗꯣ ꯑꯩꯅ ꯍꯥꯞꯆꯗ꯭ꯔꯕꯅꯦ ꯑꯗꯣ ꯍꯥꯞꯆꯗꯕꯤꯗ ꯊꯥꯒꯠꯆꯔꯛꯑꯒꯦ ꯐꯖꯅ ꯌꯥꯝꯅ ꯁꯣꯏꯗꯅ ꯂꯦꯞꯇꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯍꯥꯟꯕ ꯌꯦꯡꯕꯤꯕ ꯊꯦꯡꯅꯕꯤꯕ ꯑꯣꯏꯔꯒꯗꯤ ꯂꯥꯏꯛ ꯀꯃꯦꯟ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕꯁꯨ ꯇꯧꯁꯤꯟꯕꯤꯔꯝꯃꯣ ꯑꯗꯨꯒ ꯃꯈꯥ ꯇꯥꯕ ꯚꯤꯗꯤꯑꯣꯗ ꯍꯥꯟꯅ ꯍꯥꯏꯗꯤ ꯑꯩꯅ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯇꯧꯔꯛꯄ ꯃꯇꯝꯗ ꯍꯥꯟꯅ ꯌꯦꯡꯕ ꯐꯪꯕꯤꯅꯕꯒꯤꯗꯃꯛꯇ ꯕꯦꯜ ꯑꯥꯏꯀꯟꯁꯨ ꯑꯣꯟ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯗꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯃꯤꯟꯅꯔꯁꯦ ꯃꯌꯥꯝꯗꯁꯨ ꯑꯩꯈꯣꯏꯅ ꯍꯥꯏꯖꯈꯤꯕ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕ ꯃꯐꯝꯗꯣ ꯑꯩꯈꯣꯏ ꯌꯧꯖꯔꯛꯂꯦ ꯑꯗꯣ ꯃꯐꯝꯁꯦ ꯁꯤ ꯂꯩꯔꯦꯀꯣ ꯑꯩꯈꯣꯏꯁꯨ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯃꯐꯝꯁꯦ ꯂꯥꯛꯆꯩꯁꯦ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯑꯍꯟꯁꯤꯡꯗ ꯍꯥꯏꯇꯥꯔꯦꯀꯣ ꯑꯁꯤꯒꯤ ꯃꯐꯝꯁꯦ ꯈꯪꯕ ꯑꯍꯟꯁꯤꯡꯗ ꯍꯥꯏꯗꯤ ꯃꯌꯥꯝ ꯈꯪꯉꯦ ꯍꯥꯏꯕ ꯅꯠꯇꯕꯀꯣ ꯈꯔ ꯈꯪꯕ ꯑꯍꯟꯁꯤꯡꯗ ꯍꯪꯉꯒ ꯂꯥꯛꯆꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯤꯕꯨ ꯌꯦꯡꯕꯤꯔꯒ ꯍꯥꯏꯗꯤ ꯕꯦꯠ ꯀꯃꯦꯟꯗ ꯁꯤꯊꯕꯤꯕꯒꯤ ꯃꯍꯨꯠꯇꯀꯣ ꯍꯥꯏꯗꯤ ꯉꯥꯡꯕꯤꯕꯒꯤ ꯃꯍꯨꯠꯇ ꯁꯨꯃꯥꯏꯅ ꯇꯧ ꯍꯥꯏꯗꯤ ꯇꯥꯛꯄꯤꯕꯅ ꯍꯦꯟꯅ ꯐꯒꯅꯤꯅꯁꯨ ꯈꯜꯂꯦ ꯑꯗꯨꯃꯥꯏꯅ ꯇꯥꯛꯄꯤꯔꯛꯑꯣ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯍꯩꯔꯒ ꯂꯥꯛꯆꯕꯗꯤ ꯅꯠꯆꯗꯦ ꯑꯗꯨꯝ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯗꯨꯗ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣꯁꯦ ꯅꯝꯅꯤꯡꯕꯒꯤ ꯏꯟꯇꯔꯦꯁ ꯌꯥꯎꯕꯗꯣ ꯑꯗꯨꯅ ꯂꯥꯛꯆꯕꯅꯦ ꯑꯗꯣ ꯍꯥꯏꯗꯤ ꯃꯐꯝꯁꯦ ꯇꯤꯟ ꯀꯥꯡ ꯈꯣꯡꯕ ꯃꯌꯥꯝꯁꯤꯅ ꯈꯪꯗꯤ ꯈꯪꯉꯝꯃꯅꯦꯕꯀꯣ ꯃꯤ ꯅꯣꯡ ꯇꯥꯕꯗꯤ ꯇꯥꯏꯌꯦꯕꯀꯣ ꯌꯥꯝ ꯂꯥꯞ ꯇꯥꯏꯌꯦꯕꯀꯣ ꯑꯗꯣ ꯃꯐꯝꯁꯦ ꯑꯩꯈꯣꯏꯁꯨ ꯑꯍꯥꯟꯕ ꯂꯥꯛꯄꯅꯦ ꯑꯗꯣ ꯆꯪꯉꯒ ꯌꯦꯡꯃꯤꯟꯅꯔꯁꯦ ꯃꯐꯝꯁꯦ ꯁꯤ ꯂꯩꯔꯦ ꯃꯐꯝꯁꯦ ꯁꯤꯅꯤ ꯃꯊꯛꯇ ꯀꯥꯞ ꯃꯐꯝꯁꯦ ꯁꯤꯅꯤꯀꯣ ꯑꯩꯈꯣꯏꯅ ꯆꯪꯖꯔꯤꯁꯦ ꯑꯁꯤꯒ ꯑꯀꯣꯏꯕ ꯀꯩꯀꯩ ꯂꯩꯕꯅꯣ ꯈꯣꯠꯄꯅꯣ ꯑꯩꯈꯣꯏ ꯆꯪꯖꯗ꯭ꯔꯤꯀꯣ ꯑꯗꯨ ꯆꯪꯉꯒ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯔꯁꯦ ꯆꯪ ꯒꯝꯒ ꯆꯪꯈꯤꯅꯨ ꯍꯥꯏꯕ ꯇꯣꯔꯆ ꯂꯥꯏꯠꯇꯣ ꯑꯩ ꯄꯥꯏꯔꯛꯀꯦ ꯁꯤ ꯂꯩꯀꯣ ꯐꯣꯟ ꯑꯝꯇ ꯄꯨꯊꯣꯔꯛꯑꯣ ꯐꯣꯟꯁꯦ ꯄꯨꯡ ꯀꯧꯂꯛꯇ꯭ꯔꯦ ꯄꯨꯡꯁꯦ ꯑꯝꯇ ꯆꯠꯂꯛꯀꯦꯀꯣ ꯃꯌꯥꯝ ꯅꯪ ꯊꯥꯡꯖꯤꯜꯂꯛꯀꯅꯨ ꯄꯨꯡ ꯑꯣꯏꯔꯦꯀꯣ 11 ꯃꯈꯥꯏ ꯇꯥꯗꯣꯔꯦꯀꯣ ꯑꯩꯈꯣꯏ ꯑꯍꯨꯝ ꯂꯥꯛꯆꯕꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯑꯍꯨꯝ ꯂꯥꯛꯆꯕꯅꯤ ꯀꯅꯥꯝ ꯂꯩꯇꯦꯀꯣ ꯑꯀꯣꯏꯕꯗ ꯀꯅꯥꯝ ꯂꯩꯇꯦ ꯉꯁꯤꯗꯤ ꯀꯩꯝꯇ ꯍꯥꯏꯗꯤ ꯃꯤ ꯃꯌꯥꯝ ꯂꯥꯛꯑꯦ ꯈꯣꯠꯂꯦ ꯀꯥꯏꯅ ꯍꯥꯏꯕꯤꯅꯕ ꯃꯤ ꯂꯩꯇ꯭ꯔꯦꯀꯣ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣই ꯑꯍꯨꯝꯈꯛ ꯂꯥꯛꯆꯕꯅꯦ ꯉꯁꯤꯗꯤ ꯃꯃꯥꯡꯗ ꯃꯤ ꯌꯥꯝ ꯂꯥꯛꯑꯦꯒ ꯂꯥꯛꯇꯦ ꯀꯥꯏꯗ ꯕꯦꯠ ꯀꯃꯦꯟꯁꯤꯗ ꯁꯤ ꯂꯩꯀꯣ ꯄꯣꯠꯇꯣ ꯑꯩꯁꯦ ꯐ꯭ꯂꯥꯁ ꯍꯥꯟꯗꯦ ꯐ꯭ꯂꯥꯁ ꯑꯝꯇ ꯊꯥꯟꯗꯦ ꯌꯥꯔꯦ ꯆꯪꯉꯁꯤ ꯂꯩꯕꯥꯛ ꯑꯝꯇ ꯀꯠꯁꯤ ꯍꯥꯏꯗꯤ ꯃꯐꯝꯁꯦ ꯑꯩꯈꯣꯏꯅꯁꯨ ꯈꯔ ꯈꯪꯕ ꯃꯇꯝꯅꯤꯀꯣ ꯂꯩꯕꯥꯛ ꯀꯠꯊꯣꯛꯑꯒ ꯑꯝꯇ ꯆꯪꯁꯤ ꯃꯐꯝꯁꯤꯕꯨꯗꯤ ꯀꯩꯁꯨ ꯌꯥꯝ ꯀꯥ ꯊꯣꯏꯅ ꯁꯣꯡꯉꯒ ꯈꯣꯠꯂꯒ ꯂꯩꯕꯕꯨꯗꯤ ꯅꯠꯇꯦꯗ ꯑꯗꯣ ꯃꯊꯛꯇ ꯀꯩꯅꯣꯒꯗꯤ ꯍꯧꯒꯠꯂꯦ ꯅꯥꯄꯤ ꯀꯩꯀꯩꯕꯨꯗꯤ ꯍꯧꯒꯠꯂꯦ ꯈꯔ ꯅꯥꯄꯤ ꯀꯩꯀꯩꯕꯨꯗꯤ ꯍꯧꯒꯠꯂꯦ ꯈꯔ ꯁꯤ ꯀꯣꯏꯕꯗꯗꯤ ꯀꯩꯝꯇ ꯀꯤꯅꯤꯡꯉꯥꯏꯗꯤ ꯂꯩꯇꯦꯗ ꯑꯗꯨꯝ ꯌꯦꯡꯉꯒ ꯈꯔ ꯆꯠꯂꯒ ꯑꯗꯨꯝ ꯌꯦꯡꯉꯒ ꯇꯞꯅ
ꯀꯩꯝꯇꯗꯤ ꯂꯩꯇꯦꯗ ꯁꯥꯏ ꯑꯀꯣꯏꯕꯗ ꯀꯩꯀꯩ ꯂꯩꯕꯅꯣ ꯌꯦꯡꯉꯛꯄ ꯆꯠꯂꯦ ꯁꯥꯏꯗ ꯆꯪꯉꯒ ꯑꯗꯨꯝ ꯌꯦꯡꯉꯛꯀꯦ ꯑꯩꯈꯣꯏꯗꯤ ꯃꯤ 3 ꯂꯥꯛꯆꯕꯅꯦ ꯃꯤ 3 ꯂꯥꯛꯑꯒ ꯅꯝꯕꯅꯦ ꯉꯁꯤꯗꯤ ꯌꯨꯝ ꯅꯨꯡꯗꯤ ꯇꯥꯕ ꯅꯠꯇꯦꯀꯣ ꯁꯥꯏ ꯂꯧꯕꯨꯛ ꯉꯥꯛꯇꯅꯤ ꯁꯥꯏꯁꯦ openꯆꯧꯕ ꯅꯝꯗ꯭ꯔꯦ ꯄꯨꯈ꯭ꯔꯤ ꯑꯃ ꯂꯩꯅꯦ ꯄꯨꯈ꯭ꯔꯤ ꯂꯩ ꯄꯨꯈ꯭ꯔꯤ ꯑꯃꯁꯨ ꯂꯩꯔꯝꯃꯦ ꯄꯨꯈ꯭ꯔꯤ ꯏꯁꯤꯡ ꯊꯦꯜ ꯂꯩꯔꯦ ꯏꯁꯤꯡ ꯁꯥꯏꯕ ꯆꯪꯁꯤ ꯁꯥꯏ ꯀꯩꯝꯇ ꯀꯤꯅꯤꯡꯉꯥꯏꯗꯤ ꯂꯩꯇꯦꯗ ꯁꯤ ꯋꯥꯄꯟꯗꯤ ꯂꯩꯀꯣ ꯀꯩꯝꯇ ꯀꯤꯅꯤꯡꯉꯥꯏꯗꯤ ꯂꯩꯇꯦ ꯄꯩꯁꯥ ꯇꯥꯔꯕꯣꯏꯅꯤ ꯀꯩꯝ ꯂꯩꯇꯦꯗ ꯏꯁꯤꯡ ꯈꯣꯡꯁꯦ ꯊꯣꯛ ꯀꯩꯝ ꯂꯩꯇꯦ ꯄꯥꯏꯔꯦꯟ ꯊꯣꯏꯅ ꯀꯩꯁꯨ ꯀꯤꯅꯤꯡꯉꯥꯏꯗꯤ ꯂꯩꯇꯦ ꯁꯤ ꯄꯣꯠꯁꯤꯒꯤꯅꯦꯕ ꯂꯥꯛꯏꯁꯦ ꯑꯩꯈꯣꯏꯗꯤ ꯁꯤ ꯄꯣꯠꯁꯦ ꯑꯗꯣ ꯀꯩꯁꯨ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯎꯁꯤ ꯊꯑꯣꯏꯗꯕꯒꯤ ꯍꯥꯏꯕꯗꯤ ꯅꯠꯇꯦꯗ ꯀꯤꯅꯤꯡꯉꯥꯏꯗꯤ ꯀꯩꯁꯨ ꯑꯣꯏꯗꯦꯕ ꯈꯪꯉꯦ ꯍꯪꯉꯣꯏꯗ ꯍꯪꯉꯣꯏ ꯁꯣꯡꯉꯦ ꯁꯤ ꯈꯣꯡꯅꯥꯡꯁꯤꯒꯤꯅꯦꯗ ꯑꯩꯈꯣꯏ ꯂꯥꯛꯏꯁꯤꯗꯤ ꯎꯆꯦꯛꯀ ꯈꯣꯡꯉꯦ ꯎꯆꯦꯛ ꯈꯣꯡꯉꯦ ꯅꯣꯡꯉꯥꯟꯗꯣꯔꯦ ꯁꯤ ꯈꯣꯡꯅꯥꯡꯁꯤꯒꯤꯅꯦꯗ ꯇꯁꯦꯡꯅ ꯑꯩꯈꯣꯏꯅ ꯂꯥꯛꯆꯩꯁꯤꯗꯤ ꯈꯣꯡꯅꯥꯡꯁꯤꯒꯤ ꯏꯁꯤꯡ ꯃꯈꯣꯟ ꯏꯁꯤꯡ ꯐꯖꯅ ꯆꯦꯜꯂꯤ ꯁꯤ ꯈꯣꯡꯅꯥꯡꯁꯤ ꯑꯝꯇ ꯐꯖꯅ ꯌꯦꯡꯁꯤ ꯀꯩꯝ ꯂꯩꯇꯦꯗ ꯍꯣꯏ ꯅꯨꯡꯁꯤꯠ ꯌꯦꯡꯉꯣ ꯅꯨꯡꯁꯤꯠ ꯈꯨꯀꯟꯅꯅꯤꯀꯣ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯑꯃ ꯂꯥꯛꯆꯕꯅꯤ ꯍꯣꯏ ꯑꯩꯈꯣꯏ ꯀꯩꯁꯨꯝ ꯑꯀꯥꯏꯕ ꯇꯧꯔꯣꯏ ꯀꯩꯅꯣꯅꯦ ꯅꯨꯡꯁꯤꯠ ꯈꯨꯁꯤꯠꯁꯤ ꯀꯩꯅꯣ ꯎꯅꯥ ꯌꯥꯝ ꯌꯥꯎꯕ ꯅꯠꯇꯦ ꯍꯥꯏꯕ ꯄꯗꯔ ꯄꯗꯔ ꯇꯧꯔꯒ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯐꯖꯅ ꯅꯨꯡꯁꯤꯠꯁꯦ ꯚꯤꯗꯤꯑꯣ ꯑꯃ ꯂꯥꯛꯆꯕꯅꯤ ꯂꯥꯛ ꯑꯁꯣꯝꯗ ꯌꯦꯡꯁꯤ ꯅꯨꯡꯁꯤꯠꯁꯤꯗꯤ ꯀꯩꯅꯣ ꯀꯩꯗꯧꯔꯦ ꯍꯣꯏ ꯀꯩꯗꯧꯔꯦ ꯍꯣꯏ ꯁꯃꯟꯗ ꯀꯩꯗꯧꯔꯒꯦ ꯍꯣꯏ ꯍꯧꯗꯣꯛꯑꯅꯦ ꯏꯁꯩ ꯍꯧꯗꯣꯛꯑ ꯇꯥꯁꯦ ꯁꯃꯟꯗ ꯇꯥꯕ꯭ꯔꯅꯦ ꯍꯥꯏ ꯏꯁꯤꯡ ꯀꯩꯅꯣ ꯇꯧ ꯏꯁꯤꯡꯁꯨ ꯂꯩꯇꯤꯌꯦ ꯑꯩ ꯀꯩꯅꯣꯒ ꯇꯧꯔꯦ ꯑꯩ ꯌꯨꯡꯁꯤ ꯆꯤꯜꯂꯦ ꯃꯌꯥꯝꯗꯣ ꯌꯨꯡꯒ ꯆꯤꯜꯂꯦ ꯌꯨꯡ ꯍꯥꯟꯖꯤꯜꯂꯦ ꯚꯥꯏ ꯑꯩ ꯌꯨꯡꯒ ꯆꯤꯜꯂꯦ ꯁꯃꯟꯗ ꯇꯥꯕ꯭ꯔꯅꯦꯍꯦ ꯍꯣꯏ ꯁꯃꯟꯗ ꯀꯩꯗꯧꯔꯒꯦ ꯅꯪ ꯁꯃꯟꯗ ꯍꯧꯒꯠꯂꯣ ꯍꯣꯏ ꯁꯃꯟꯗ ꯁꯤꯕꯨ ꯇꯣꯁ ꯂꯥꯏꯠ ꯄꯥꯏ ꯁꯃꯟꯗ ꯏꯁꯤꯡ ꯍꯥꯟꯅ ꯈꯔ ꯊꯤꯌꯨ ꯏꯁꯤꯡ ꯍꯥꯟꯅ ꯈꯤꯇꯪ ꯊꯤꯌꯨ 이싱실래 어이 잡았다 어그러
Kedora. Kedora. Siap. Kain. Mulai. Tos. Kain. Kain to. Kain. Kain sih dia. Lagi lagi ya. Lagi lagi. Kain sih dia. Nam tu lagi lagi ramai. Lagi ya sahabat tu ni sih tu. Tengok saya kong apa ke tu kan? Dia tinggal di sini. Kiai yang tu. Kau ni mami setiap yang wali tu pun. Tengok, paru. Beradi. Yung sila yung sila kung ako to sulit. Yung ay wan sa tao sindi. Hande. Guys, sana to sindi. Yung dana si piram si yung ba kilo 3 yung ba si le rami piram si yung ba. Ko na nang ka man tin nei na ba ko som to kri nei. Asi sida ni si phone tap la ka ni si ton uruk ni. Quỷ đâu mà lại có bố sẽ quỷ đâu mà bố chỉ một đều hơn à quỷ để bố chứ sai bố cái nó đâu lấy mà lại có hai thì mà nó đâu bố chăn nào mi lấy mà sudah tinggal sih di as cái dari nang cái dari ke cái la thos la si yang ko ni le so thok si la tale Nam khơi chút thua cái xí phim chỉ đi xí không làm chạm bé ra cái cổ họ chỉ tới điều hắc từ đó nung chỉ tiêu mà vậy nung chỉ tiêu nào họ rồi tôi cũng khơi năng sai xí đó aji cái nào thằng ở tên xí đó mà tiệm mà nằm mình ấy xí đó đi una khai các cái này nghe ngon rồi nhỉ tôi xong nung xí cái bảo cũng xí khô không ấy xong bé đó tôi xí nung xí thiếu xí chơi ngoài Hoi menu di gari thobo ma kon di ta ebo kwa phone da di khang dre kwa phone da ta ra di khang dre mero ne ba mero nang ne ebo kwa sim mero nang ne adi lap ne to si da mai pare ngamu se kwa to si mai pare ngamu ri se asi mero ne ba si sai pare se ado adi si ma am lap nai ne ba si ma kon ne ko gari ma kon si di ma no to nu si chong ba nu si ba da tau le yong do to u chi ma kon jong làm cái gì coi thông làm tao cái phim sẽ video tao làm sẽ nằm cái đó là cái đó ra ya cô yên nghe nói là nằm tao lại khăng sẽ nằm nằm mà phim sẽ đây mà phim chỉ làm ra phải coi thông làm mà phim chỉ để làm mấy bộ tôi khăng qua mà cô là thằng chính mình là cái thằng bằng mình là chỉ để cô ăn được slap sao thì mà phim chỉ tất khăng mình là có mà phim chỉ để coi vài chuyện này vài việc ta ra cái làm sao vậy đó cô cho xin cái đó đi nào lại cái này mấy đúng nó cáp rồi cái gì nghe làm cái thế nào này là không còn tôi phim chỉ ta xin nói cái mà phim chỉ ta xin gì có thì cô là plan của mình tàu xuống plan của mình tàu xuống đây cái này thì bác sĩ để bác sĩ phun thì cái gì cô là phim chỉ phải sao ya bác sĩ xuống đây bác sĩ phải tàu xuống đây để mà em nó xuống khám mình hay thì em nó thay cho vì đó nó ăn này bữa cô là xin là sĩ đây cô là 사진 nào là chắc đi đây thì làm cho cô chỉ ta xin là sĩ đây làm kỹ nó lạc chậm này có phun gì làm thì cũng cả ta ra rồi cô tôi tara mà thôi mà khai đi làm sao này phun đi quy thì cô làm gì cả ta phun đi chỉ ra lại bữa ado yang ko ni number ni ka do kasi nga ay di queen number ka di ay di queen nam janing man ni no ko ay di
ꯀꯃꯦꯟꯗ ꯀꯩꯗ ꯈꯔ ꯁꯥꯡꯅ ꯊꯥꯒꯠꯂꯣ ꯁꯥꯡꯅ ꯊꯥꯒꯠꯇꯧꯕ ꯚꯤꯗꯤꯑꯣꯁꯦ ꯈꯔꯗꯤ ꯆꯠꯃꯤꯟꯅꯔꯤ ꯃꯤꯁꯤꯡ ꯆꯉꯥ ꯉꯥꯛꯇꯁꯨ ꯑꯣꯏ ꯍꯥꯏꯗꯤ ꯁꯤꯒꯨꯝꯕꯒꯤ ꯃꯔꯝꯗ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯈꯪꯕ ꯍꯩꯕ ꯀꯩꯝꯇ ꯍꯥꯏꯗꯤ ꯂꯩꯕꯁꯨ ꯅꯠꯇꯦ ꯑꯗꯨꯅ ꯆꯠꯃꯤꯟꯅꯔꯤ ꯃꯤꯁꯤꯡꯁꯤꯒꯤ ꯈꯜꯂꯒ ꯚꯤꯗꯤꯑꯣꯁꯦ ꯃꯇꯦꯛ ꯑꯣꯏꯅ ꯅꯝꯗꯅ ꯊꯧꯕꯤꯔꯅꯨ ꯑꯩꯈꯣꯏ ꯆꯠꯃꯤꯟꯅꯕ ꯌꯥꯕ ꯀꯥꯟꯗ ꯍꯥꯏꯗꯤ ꯃꯤ ꯐꯖꯅ ꯂꯩꯔꯀꯥꯟꯗ ꯆꯠꯃꯤꯟꯅꯕ ꯌꯥꯕ ꯃꯤꯗꯨꯒ ꯐꯖꯅ ꯁꯥꯡꯅ ꯅꯝꯃꯒ ꯍꯥꯏꯗꯤ ꯃꯌꯥꯝ ꯌꯦꯡꯅꯤꯡꯉꯤꯕꯗꯣ ꯁꯥꯡꯅ ꯅꯝꯖꯔꯒ ꯌꯦꯡꯁꯦ ꯈꯣꯡꯒ꯭ꯔꯥꯎ ꯂꯣꯏ ꯆꯣꯠꯂꯦ ꯈꯣꯡꯒ꯭ꯔꯥꯎ ꯂꯣꯏ ꯆꯣꯠꯂꯦ ꯈꯣꯡꯒ꯭ꯔꯥꯎ ꯂꯣꯏ ꯆꯣꯠꯂꯦ ꯑꯩ ꯃꯄꯥꯟꯁꯨ ꯊꯣꯛꯆꯤꯟꯈ꯭ꯔꯦ ꯁꯤꯗ ꯍꯥꯏꯗꯤ ꯃꯥ ꯋꯥꯟꯊꯕ ꯃꯇꯥꯡꯗꯨꯗ ꯑꯩ ꯄꯥꯈꯠꯂꯦ ꯌꯥꯝ ꯄꯥꯈꯠꯍꯟꯗꯅ ꯃꯅꯤꯡꯒꯤ ꯃꯈꯣꯟ ꯃꯌꯥꯝ ꯇꯥꯕ꯭ꯔꯗꯤ ꯈꯪꯗꯦꯕꯀꯣ ꯃꯅꯤꯡꯒꯤ ꯁꯨꯡꯂꯩ ꯂꯩꯇꯕꯤ ꯃꯈꯣꯟꯀꯣ ꯑꯩꯈꯣꯏꯅ ꯑꯁꯤꯗ ꯍꯥꯏꯗꯤ ꯕꯦꯛꯒ꯭ꯔꯥꯎꯟ ꯃ꯭ꯌꯨꯖꯤꯛ ꯀꯠꯇꯣ ꯃꯌꯥꯝꯗ ꯍꯥꯞꯄꯅ ꯍꯥꯏꯕꯗꯤ ꯍꯥꯞꯆꯔꯛꯑꯔꯣꯏ ꯁꯤ ꯚꯤꯗꯤꯑꯣꯁꯤꯗ ꯍꯥꯞꯄꯒꯤ ꯊꯥꯒꯠꯆꯔꯛꯄ ꯑꯗꯨꯝ ꯃꯈꯣꯟꯁꯦ ꯇꯥꯕ ꯌꯦꯡꯕꯤꯌꯣꯕꯀꯣ ꯍꯥꯏꯗꯤ ꯃꯈꯣꯟꯁꯦ ꯌꯥꯝ ꯀꯟꯕꯅꯤ ꯃꯈꯣꯟ ꯄꯦ ꯁꯤ ꯁꯨꯡꯂꯩ ꯂꯩꯇꯕꯅꯤꯀꯣ ꯑꯩꯈꯣꯏꯁꯨ ꯀꯨꯏꯅ ꯂꯩꯕ ꯉꯝꯃꯔꯣꯏ ꯁꯤ ꯃꯐꯝꯁꯦ ꯑꯗꯨꯝ ꯊꯣꯛꯅꯕ ꯇꯧꯖꯔꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯦ ꯉꯁꯤꯅ ꯑꯍꯥꯟꯕ ꯌꯦꯡꯕꯤꯕ ꯑꯣꯏꯔꯒꯗꯤ ꯂꯥꯏꯛ ꯀꯃꯦꯟ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯃꯇꯨꯡ ꯇꯥꯕ ꯚꯤꯗꯤꯑꯣꯁꯤꯡꯗꯁꯨ ꯂꯦꯞꯇꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯍꯥꯏꯔꯒ ꯂꯣꯏꯁꯤꯟꯖꯔꯒꯦ